ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯆꯀ꯭ꯔꯤꯖꯥꯎ 25 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯩꯅꯥꯅꯤ, ꯈꯥꯡꯕ ꯉꯝꯗꯕ ꯆꯩꯅꯥꯅꯤ꯫ ꯃꯐꯝꯗ ꯄꯤꯔꯤꯕ ꯃꯁꯤꯡ ꯊꯤꯉꯝꯗ ꯀꯅꯥꯅꯕꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯒꯅꯤ? ꯑꯃꯒꯤ ꯃꯊꯪꯗ ꯑꯃꯅ ꯑꯗꯨꯝ ꯃꯍꯨꯠ ꯁꯤꯟꯖꯤꯟꯗꯨꯅ ꯑꯋꯥꯕꯅ ꯃꯨꯠꯅꯥꯏꯗꯅ ꯂꯩꯔꯛꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯕꯨ ꯀꯜꯂꯛꯂꯨꯗ꯭ꯔꯤ꯫ ꯂꯩꯔꯤꯕ ꯍꯤꯡꯂꯤꯕ ꯃꯥꯒꯤ ꯑꯋꯥꯕꯒꯤ ꯄꯨꯟꯁꯤꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯄ ꯈꯜꯂꯛꯂꯤ꯫ ꯍꯦꯟꯅ ꯍꯩꯅꯍꯜꯂꯤ ꯃꯐꯝꯗꯗꯤ꯫ ꯏꯅꯧ ꯅꯧꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯃꯐꯝꯗ ꯁꯔꯨꯛ ꯊꯨꯡꯕꯗ ꯃꯥ ꯅꯨꯡꯉꯥꯏꯐꯝ ꯈꯪꯈꯤꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕꯗꯨ ꯃꯥꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯈꯤꯒꯗ꯭ꯔꯥ? ꯊꯥꯖꯗꯦ, ꯊꯥꯖꯕ ꯉꯝꯗꯦ꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯊꯥꯖꯕ ꯋꯥꯠꯂꯤ꯫ ꯄꯤꯔꯥꯖꯦꯠ ꯃꯃꯥꯡꯗ ꯃꯁꯥ ꯏꯐꯟ ꯐꯟ ꯄꯣꯀꯦꯠꯇ ꯃꯈꯨꯠ ꯍꯨꯝꯖꯤꯟꯗꯨꯅ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤ꯫ ꯑꯃꯨꯛꯇꯪ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ꯫ ꯃꯥꯅꯤ, ꯃꯥꯒꯤ ꯗꯥꯊꯧꯕꯅꯤ꯫ ꯃꯥꯒꯤꯗꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯋꯥꯖꯔꯤꯕ ꯃꯥꯒꯤ ꯗꯥꯊꯧꯕꯅꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯐꯝꯗ ꯆꯀ꯭ꯔꯤꯖꯥꯎ ꯑꯣꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯣꯟꯂꯛꯂꯤꯕ꯭ꯔꯥ? ꯏꯅꯧ ꯅꯧꯅ ꯑꯃꯨꯛꯀꯁꯨ ꯃꯐꯝꯗ ꯀꯥꯏꯍꯧꯕꯤꯔꯛꯂꯤꯕ꯭ꯔꯥ? ꯂꯣꯠꯄꯅꯤ ꯃꯇꯝ ꯀꯨꯏꯅ ꯃꯐꯝꯗꯒꯤ꯫ ꯉꯁꯤꯗꯤ ꯂꯣꯠꯄ ꯅꯪꯍꯧꯗ꯭ꯔꯦ꯫ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯁꯥꯎꯡ ꯁꯕꯥꯟꯗꯨꯅ ꯁꯧꯔꯞ ꯃꯃꯤꯠ ꯈꯨꯖꯤꯜꯂꯞ ꯄꯤꯁꯨꯝ ꯁꯨꯛꯆꯤꯟ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯁꯛꯐꯝꯗꯨꯗ ꯈꯖꯤꯛꯇꯤ ꯈꯧꯇꯛ ꯆꯥꯏ ꯅꯨꯄꯤ ꯑꯅꯤꯃꯛꯇꯨ꯫ ꯍꯥꯟꯅꯒꯤ ꯊꯧꯕꯗꯨ ꯑꯣꯏꯔꯝꯃꯕ ꯍꯦꯟꯅ ꯆꯀ꯭ꯔꯤꯖꯥꯎ ꯑꯣꯜꯂꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯕ ꯊꯧꯕ ꯑꯣꯏꯕꯅ ꯑꯣꯜꯂꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯃꯥꯒꯤ ꯊꯧꯕ ꯊꯃꯣꯏꯒꯤ ꯆꯀ꯭ꯔꯤꯖꯥꯎꯗꯨ꯫ ꯀꯌꯥꯔꯛꯅꯤ ꯎꯅꯁꯤ ꯍꯥꯏꯔꯤꯕ? ꯌꯥꯕ ꯀꯧꯕ ꯂꯩꯇꯕꯅꯤ ꯃꯥꯅ꯫ ꯂꯩꯀꯥꯏ ꯀꯤꯖꯩ ꯑꯗꯨ ꯑꯗꯥ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯄꯥ ꯂꯩꯈꯤꯗꯕꯗꯒꯤꯗꯤ ꯌꯥꯝꯅ ꯁꯣꯟꯖꯤꯟꯈ꯭ꯔꯦ꯫ ꯀꯣꯟꯊꯣꯡ ꯋꯥꯟꯕ ꯂꯥꯟꯅ ꯆꯠꯄ ꯃꯥ ꯉꯝꯗ꯭ꯔꯤ꯫ ꯆꯥꯅ ꯊꯛꯇꯕꯅꯁꯨ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯖꯤꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯋꯥꯈꯜ ꯃꯥꯁꯨ ꯏꯁꯣꯟ ꯁꯣꯟꯖꯤꯜꯂꯦ, ꯏꯐꯛ ꯐꯛꯆꯤꯜꯂꯦ, ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯜꯂꯦ꯫ ꯀꯅꯥꯅ ꯉꯥꯡꯕ ꯃꯥ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯑꯗꯨ ꯇꯧꯔꯒ ꯏꯪꯅ ꯂꯩꯕ ꯄꯥꯝꯂꯦ꯫ ꯅꯨꯄꯥ ꯃꯥꯒꯤ ꯆꯤꯡꯅꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅꯗꯨ ꯃꯁꯥꯗꯨ ꯁꯣꯟꯊꯈꯤꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯊꯧꯕ ꯁꯣꯍꯟꯗꯦ꯫ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯂꯦꯞꯇꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯂꯤ꯫ ꯀꯅꯥꯅꯣ ꯅꯪꯅ ꯆꯤꯡꯅꯔꯤꯁꯦ? ꯑꯩꯔꯣ? ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯪꯕ ꯋꯥꯍꯪꯗꯨꯗ ꯅꯨꯄꯤꯗꯨ ꯈꯨꯝꯐꯝ ꯈꯪꯗ ꯃꯃꯥꯏꯗꯨ ꯍꯨꯠ ꯍꯨꯠ ꯂꯩꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨꯃꯁꯨ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯁꯠ ꯁꯠꯀ ꯇꯩꯊꯣꯛꯂꯤ꯫ ꯆꯅꯨ ꯅꯪ ꯀꯩꯅꯣꯝ ꯍꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯅꯪꯉꯣꯟꯗ꯫ ꯂꯣꯏꯔꯗꯤ ꯆꯠꯂꯁꯤ꯫ ꯑꯩ ꯆꯠꯂꯣꯏ꯫ ꯈꯖꯤꯛꯇ ꯐꯥꯎꯕ ꯈꯟꯊꯗꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯈꯨꯝꯗꯣꯔꯛꯂꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯥ ꯑꯣꯏꯕꯗꯨ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛ ꯐꯥꯎꯔꯤ꯫ ꯐꯇꯪꯅꯤ, ꯀꯨꯏꯔꯨꯏ꯫ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯍꯟꯖꯤꯟꯅ ꯈꯨꯝꯕ ꯇꯜꯂꯤꯕ꯭ꯔꯥ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯤ ꯋꯥ ꯉꯥꯡꯕꯗ ꯈꯨꯝꯒꯟꯗꯕꯤꯗꯨ ꯑꯣꯟꯗꯧꯔꯤꯕ꯭ꯔꯥ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ? ꯃꯀꯣꯛꯇꯒꯤ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯍꯧꯗꯧꯔꯤꯕ꯭ꯔꯥ? ꯆꯀ꯭ꯔꯤ ꯇꯧꯗꯨꯅ ꯅꯝꯗꯅ ꯄꯨꯔꯁꯤꯔꯥ? ꯃꯈꯨꯗꯥꯡ ꯄꯥꯏꯔꯒ ꯃꯌꯨꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯅ ꯆꯤꯡꯈ꯭ꯔꯁꯤꯔꯥ? ꯃꯗꯨ ꯇꯧꯔꯒ ꯃꯤꯅ ꯃꯥꯕꯨ ꯑꯣꯏꯖꯕ ꯊꯤ ꯍꯥꯏꯅꯈꯤꯗ꯭ꯔꯥ? ꯂꯂꯩꯕꯤꯅꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯇꯦ, ꯂꯝꯖꯥ ꯁꯔꯥꯅꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤꯗ꯭ꯔꯥ? ꯃꯤꯄꯥꯏꯕ ꯐꯥꯎꯏ꯫ ꯊꯃꯣꯏ ꯊꯣꯡꯖꯥꯎꯗꯨ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛ ꯃꯥꯒꯤ ꯂꯂꯩꯕꯤꯅ ꯃꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯅꯔꯛꯄ, ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯄꯗꯨ ꯄꯥꯝꯖꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯐꯪꯗꯅ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃ ꯂꯣꯏꯈꯤꯒꯗ꯭ꯔꯥ? ꯋꯥ ꯉꯥꯡꯂꯛꯇ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤ꯫ ꯆꯅꯨ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯀꯩꯝꯇ ꯍꯥꯏꯗ ꯇꯨꯃꯤꯟ ꯇꯥꯔꯤ꯫ ꯊꯥꯡꯖꯒꯤ ꯃꯆꯤꯡ ꯐꯠꯇꯕ ꯑꯃ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯂꯤꯕꯤ ꯃꯥꯒꯤ ꯃꯇꯥꯒꯤ ꯃꯤꯍꯨꯜꯗꯨ ꯃꯥ ꯈꯪꯏ꯫ ꯋꯥ ꯉꯥꯡꯗ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯉꯥꯡꯊꯣꯛꯇ ꯃꯅꯨꯡꯗ ꯑꯐ ꯐꯠꯇ ꯃꯌꯥꯝ ꯑꯃ ꯂꯣꯏꯅ ꯈꯟꯕ ꯉꯝꯕ ꯃꯈꯜꯒꯤ ꯃꯤꯅꯤ, ꯃꯔꯧ ꯌꯥꯝ ꯂꯩꯕꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯅ ꯆꯠꯂꯣꯏ ꯍꯥꯏꯗꯣ ꯆꯠꯂꯔꯣꯏꯗꯧꯅꯤ꯫ ꯋꯥꯅꯤꯔꯛ ꯉꯥꯡꯗꯕꯤꯅꯤ꯫ ꯃꯤꯅ ꯉꯥꯡꯅꯈꯤꯅꯤ ꯀꯤꯕꯒꯤ ꯃꯥꯒꯤ ꯃꯇꯥꯅ ꯂꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯥ ꯌꯥꯅꯤꯡꯗꯕ ꯇꯧꯗꯦ, ꯌꯥꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯔꯝꯅ? ꯊꯧꯕꯒꯤ ꯃꯃꯥꯡꯗꯨꯗꯗꯤ ꯃꯥꯒꯤ ꯃꯇꯥꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅꯤ꯫ ꯃꯤꯅ ꯃꯌꯨꯝꯃꯛꯇꯗ ꯂꯥꯛꯇꯨꯅ ꯂꯧꯕ ꯆꯪꯂꯛꯂꯕꯗꯨꯗ ꯇꯊꯤ ꯇꯊꯤ ꯀꯔꯝꯅ ꯍꯥꯏꯔꯨꯅꯤ? ꯅꯪ ꯌꯥꯔꯣꯏꯕꯗꯤ ꯈꯪꯉꯤ, ꯑꯗꯣ ꯉꯥꯏꯍꯥꯛꯇ ꯆꯠꯃꯤꯟꯅꯁꯤ, ꯋꯥꯔꯤ ꯁꯥꯗꯕꯁꯨ ꯀꯨꯏ꯫ ꯆꯦ! ꯆꯦ! ꯃꯅꯨꯡꯗꯒꯤ ꯇꯣꯟꯗꯣꯟꯕꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯔꯛ ꯊꯠꯈ꯭ꯔꯦ ꯈꯣꯟꯖꯦꯜꯗꯨꯅ꯫ ꯇꯥꯔꯦ꯫ ꯀ꯭ꯂꯥꯁ ꯑꯉꯟꯕ ꯂꯩꯌꯦ꯫ ꯆꯥꯛ ꯊꯥꯡꯒꯠꯂꯕꯅꯦ꯫
ꯀ꯭ꯂꯥꯁ ꯂꯩꯔꯤꯔꯥ? ꯑꯣ ꯁꯥꯎꯅꯨꯀꯣ ꯈꯔ ꯌꯦꯠꯈ꯭ꯔꯦ. ꯂꯩꯍꯧꯔꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯣꯟꯅ ꯑꯃꯨꯛ ꯆꯠꯂꯁꯤ. ꯅꯪ ꯁꯪꯕ ꯀꯥꯟꯗ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤꯗ. ꯑꯩꯁꯨ ꯍꯥꯊꯨꯅ ꯍꯦꯛ ꯍꯩꯖꯤꯟꯃꯟꯈ꯭ꯔꯦ. ꯁꯥꯎꯅꯨꯀꯣ ꯊꯣꯛꯑꯒꯦ. ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ. ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯁꯨ ꯎꯠꯂꯝꯗꯦ. ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯊꯣꯛꯈꯤ. ꯅꯝꯗꯅ ꯍꯦꯛ ꯃꯥꯅ ꯉꯝꯗꯅ ꯂꯩꯍꯧꯔꯤ. ꯍꯟꯖꯤꯟꯕ ꯆꯀ꯭ꯔꯤ ꯇꯧꯔꯛꯂꯝꯂꯗꯤ ꯆꯠꯂꯝꯕꯁꯨ ꯌꯥꯕꯅꯤ. ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯅꯤꯉꯥꯏ ꯆꯀ꯭ꯔꯤ ꯇꯧꯔꯝꯗ꯭ꯔꯤ. ꯇꯨꯃꯤꯟ ꯂꯦꯝꯅ ꯊꯣꯛꯈ꯭ꯔꯦ. ꯖꯅꯨꯒ ꯂꯂꯩꯕꯤꯒ ꯆꯠꯈ꯭ꯔꯤꯕ ꯊꯧꯕꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ. ꯑꯃꯨꯛꯁꯨ ꯃꯥꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯟꯈꯤꯕꯒ ꯖꯅꯨꯅ ꯂꯂꯩꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ. ꯉꯥꯏꯍꯥꯛ ꯐꯠꯆꯠꯄꯗꯤ ꯌꯥꯕꯅꯤ ꯅꯪꯁꯨ. ꯑꯁꯨꯛ ꯐꯖꯅ ꯌꯨꯝ ꯐꯥꯎꯕ ꯂꯥꯛꯏꯁꯤꯕꯣ. ꯃꯤꯒꯤ ꯃꯤꯅꯣꯛ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯖꯅꯨ. ꯑꯩ ꯁꯃꯥꯖꯀꯤ ꯃꯥꯌꯣꯛꯇ ꯆꯠꯅꯤꯡꯗꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩ ꯂꯝꯆꯠ ꯁꯥꯔꯥ ꯑꯣꯏꯔꯕꯅꯤ. ꯑꯩꯒꯤ ꯂꯤꯆꯠ ꯑꯃꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯕꯕꯥꯒꯤ ꯃꯐꯝꯗ ꯃꯤꯡ ꯄꯟꯗꯨꯅ ꯉꯥꯡꯅꯕꯗꯣ ꯑꯩ ꯄꯥꯝꯗꯦ. ꯃꯥꯁꯨ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯁꯅꯨ. ꯈꯥꯡꯕ ꯉꯝꯃꯤ ꯐꯔꯦ, ꯉꯝꯗ꯭ꯔꯤ ꯐꯔꯦ. ꯃꯇꯥꯡ ꯆꯥꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ. ꯃꯗꯨ ꯉꯥꯏꯔꯒꯦ. ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯐꯗꯤꯗꯣ ꯐꯠ ꯂꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯖꯅꯨꯁꯨ ꯃꯊꯥ ꯁꯥꯅ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯀꯣꯟꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯑꯩꯅ ꯃꯔꯛꯁꯤꯗ ꯀꯥꯡꯗ꯭ꯔꯨꯝꯗꯩ ꯇꯥꯗꯕꯤꯅꯤꯅꯦ ꯑꯣꯏꯔꯤꯁꯦ. ꯅꯨꯡꯉꯥꯏꯗꯧꯔꯦ. ꯁ꯭ꯋꯥꯔ ꯑꯃꯒ ꯆꯥꯎꯅ ꯍꯟꯗꯣꯛꯂ ꯃꯥꯁꯨ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯆꯪꯈ꯭ꯔꯦ. ꯊꯣꯏꯕꯒ ꯖꯦꯛꯁꯟꯒꯗꯣ ꯇꯤꯚꯤ ꯀꯥꯟꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯑꯩꯈꯣꯏ ꯁꯥꯍꯦꯕꯗꯣ ꯈꯔ ꯐꯔꯕ꯭ꯔꯣ? ꯀꯝꯗꯧꯒꯦ? ꯌꯥꯗꯦꯗ ꯗꯥ ꯖꯦꯛꯁꯟ. ꯉꯥꯡꯉꯒ ꯍꯦꯟꯖꯤꯟꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏ. ꯏꯃꯥꯁꯤꯅ ꯁꯥꯎꯕꯗ ꯂꯣꯏꯔꯕꯅꯤ. ꯑꯗꯨꯗꯅꯤ ꯑꯩꯅ ꯑꯃꯨꯛ ꯃꯃꯥꯏꯗꯨꯗ ꯀꯤꯟ ꯊꯤꯟꯖꯤꯜꯂꯤꯁꯦ. ꯑꯗꯨꯁꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯗꯦꯅꯦ ꯃꯥ. ꯀꯥꯟꯅꯔꯔꯣꯏ. ꯑꯩꯒꯤ ꯅꯨꯄꯤ ꯊꯤꯕ ꯊꯤꯗꯕ ꯃꯥꯒꯤ ꯑꯃꯃꯨꯛ ꯊꯤꯅꯕ ꯇꯧꯔꯁꯤ. ꯁꯤ ꯅꯠꯇ꯭ꯔꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯕꯗ ꯑꯩ ꯁꯝꯒꯁꯦ ꯄꯨꯔꯥ ꯍꯦꯛ ꯀꯦꯟꯗꯅꯅꯦ ꯊꯨꯅ ꯅꯨꯡꯁꯟꯈ꯭ꯔꯅꯤꯕ. ꯊꯣꯏꯕꯗꯨ ꯖꯦꯛꯁꯟꯒꯤ ꯋꯥꯗꯨꯗ ꯈꯖꯤꯛꯀ ꯅꯣꯛꯂꯛꯂꯤ. ꯌꯥꯝ ꯁꯥꯎꯅꯤꯡꯂꯕꯅꯤ ꯃꯌꯥꯝꯗꯣ. ꯁꯥꯎꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯥꯏꯕꯗ ꯇꯥꯗ꯭ꯔꯕꯗꯨꯗꯗꯤ ꯎꯄꯥꯏ ꯂꯩꯇꯦ. ꯁꯥꯎꯅꯤꯡꯃꯟꯗꯅ ꯅꯣꯛꯊꯣꯛꯑꯦꯗꯨ ꯍꯦꯛ ꯌꯧꯔꯤ. ꯑꯃꯅ ꯍꯥꯏ ꯌꯥꯗ, ꯑꯃꯅ ꯍꯥꯏ ꯇꯥꯗ. ꯃꯌꯥꯝꯗꯣ ꯎꯄꯥꯏ ꯂꯩꯔꯛꯃꯟꯗꯕ ꯃꯇꯥꯡꯗꯣ ꯍꯦꯛ ꯌꯧꯔꯤ. ꯑꯉꯥꯡꯅ ꯀꯅꯥꯒ ꯂꯩꯔꯤꯅꯣ? ꯄ꯭ꯔꯦꯝꯒ ꯇꯨꯝꯃꯝꯒꯅꯤ. ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯃꯥ ꯇꯨꯝꯗ꯭ꯔꯕꯅꯤ. ꯑꯩꯗꯤ ꯂꯥꯏꯍꯧ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯇꯅ ꯑꯉꯥꯡꯒ ꯂꯩꯃꯤꯟꯅꯗ꯭ꯔꯤ. ꯃꯥꯅ ꯑꯗꯨꯝ ꯆꯦꯜꯂꯤꯕꯅꯤ. ꯖꯦꯛꯁꯟ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯣꯔ ꯑꯃꯒ ꯁꯥꯡꯅ ꯍꯟꯊꯔꯛꯂꯤ. ꯑꯩꯅꯦ ꯀꯣꯛꯀꯁꯤ ꯉꯥꯎꯔꯕꯅꯤꯀꯣ ꯇꯁꯦꯡꯅ. ꯐꯅ ꯀꯨꯏꯔꯕꯅꯤ ꯖꯦꯛꯁꯟꯅ ꯌꯨꯝꯁꯤꯗ ꯏꯔꯤꯛ ꯈꯨꯝꯕ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯁꯦ. ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇ ꯄꯨꯡꯗꯣ 9 ꯇꯥꯁꯤꯜꯂꯛꯂꯤ. ꯅꯣꯏꯗꯤ ꯆꯥꯛꯅ ꯀꯝꯗꯧꯕ? ꯆꯥꯛꯀ ꯂꯥꯂꯛꯇ ꯆꯥꯔꯤꯗꯨꯅꯤꯗ. ꯍꯧꯖꯤꯛꯀꯥꯟ ꯄꯨꯟꯅꯒ ꯑꯝꯇ ꯆꯥꯗ꯭ꯔꯤ. ꯑꯁꯪ ꯃꯤ ꯀꯣꯠꯇꯅ ꯆꯥꯅꯔꯦ. ꯉꯁꯤꯗꯤ ꯀꯣꯠ ꯆꯥꯕꯗ ꯗꯥꯖꯦꯛꯁꯨ ꯌꯥꯎꯔꯁꯤ. ꯑꯩꯗꯤ ꯌꯥꯔꯦ, ꯌꯨꯝꯗ ꯆꯥꯔꯒꯦ. ꯏꯃꯥꯅ ꯉꯥꯏꯔꯝꯗꯣꯏꯅꯦ ꯑꯩꯁꯨ. ꯍꯥꯎꯅꯤꯗ. ꯌꯥꯔꯦꯃꯤ, ꯂꯥꯂꯛꯇ ꯆꯥꯕ ꯆꯥꯛꯇꯣ ꯍꯥꯗꯅ ꯁꯤꯗꯣꯏ ꯃꯥꯜꯂꯦ. ꯑꯗꯣ ꯑꯃꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯅꯣ ꯇꯧꯏꯁꯤꯅ? ꯈꯪꯗꯦꯗ, ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤ. ꯄꯨꯡ 9 ꯇꯥꯔꯁꯤ ꯐꯥꯎꯕ ꯃꯣꯔꯅꯤꯡ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯇ꯭ꯔꯤꯅꯤꯅꯦ. ꯑꯩꯅ ꯍꯦꯛ ꯃꯥꯒꯤ ꯌꯨ ꯊꯛꯐꯝꯗ ꯂꯥꯛꯑꯦꯅ ꯌꯨ ꯊꯛꯐꯝꯁꯨ ꯍꯣꯡꯈ꯭ꯔꯦꯅꯦ ꯃꯍꯥꯁꯟꯗꯥꯟꯗꯣ. ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯒꯦꯠꯂꯣꯝꯗꯒꯤ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯑꯅꯤꯗꯣ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯐꯠ ꯋꯥ ꯉꯥꯡꯅꯕꯗꯨ ꯂꯦꯞꯅ ꯇꯥꯔꯤ. ꯍꯜꯂꯛꯑ ꯃꯥꯜꯂꯦꯗ ꯖꯦꯛꯁꯟ. ꯑꯁꯤ ꯄꯨꯜꯂꯒ ꯐꯨꯔꯨꯁꯤꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ? ꯖꯦꯛꯁꯟꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕꯗꯨ ꯈꯖꯤꯛ ꯈꯛꯀ ꯅꯣꯛꯂꯛꯂꯤ. ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯩ. ꯏꯔꯤꯛ ꯈꯨꯝꯕꯅ ꯆꯪꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ. ꯀꯨꯏꯗꯦ ꯐꯠ ꯆꯪꯂꯛꯏ. ꯍꯟꯅ ꯇꯨꯅꯒ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯀꯥꯗꯨꯗ ꯃꯈꯣꯡꯗꯣ ꯍꯩꯔꯤ ꯇꯧꯗꯨꯅ ꯀꯥꯈꯠꯈꯤꯅꯕ ꯍꯣꯠꯅꯔꯤ. ꯖꯦꯛꯁꯟꯁꯨ ꯏꯔꯤꯛ ꯈꯨꯝꯕꯒꯤ ꯃꯇꯧꯗꯨꯗ ꯀꯟꯅꯒ ꯀꯧꯔꯛꯂꯤ. ꯑꯩ ꯂꯥꯛꯏꯁꯤ ꯎꯗ꯭ꯔꯣ? ꯆꯠꯂꯝꯕꯗ ꯆꯞ ꯂꯦꯞꯄꯤ. ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯂꯣꯝꯗꯨꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯇꯅꯒ ꯌꯦꯡꯂꯛꯂꯤ. ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯗ ꯎꯏꯔꯤꯒ ꯇꯧꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯎꯕꯗꯨꯗ ꯖꯦꯛꯁꯟꯗ ꯊꯣꯏꯕ ꯇꯥꯅꯕ ꯃꯨꯔꯨꯝꯒ ꯁꯣꯜꯂꯤ. ꯄ꯭ꯔꯦꯝꯗꯩ ꯑꯉꯥꯡꯗꯣ ꯂꯧꯔꯒꯅꯦ ꯃꯅꯥꯛꯇ ꯊꯝꯃꯨ. ꯀꯞꯄꯛꯀꯦꯔꯥ ꯀꯞꯄꯣꯏꯒꯦꯔꯥ ꯃꯥ ꯑꯗꯨꯃꯥꯏꯅ ꯁꯦꯟꯅꯖꯁꯅꯤ. ꯃꯆꯥ ꯅꯠꯇ꯭ꯔꯣ, ꯑꯌꯣꯛꯄꯗꯤ ꯅꯠꯇꯦꯗꯅ. ꯅꯪ ꯂꯥꯛꯏꯔꯥ? ꯈꯣꯟꯖꯦꯜꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯅꯔꯝꯕ ꯑꯅꯤꯗꯣ ꯆꯞ ꯂꯦꯞꯄꯤ. ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯅꯤ, ꯆꯥꯔꯁꯤ ꯄꯨꯟꯅ. ꯉꯥꯎꯔꯤ ꯑꯃꯗꯨꯃꯁꯨ ꯐꯠ ꯈꯨꯝꯖꯤꯜꯂꯛꯂꯤ. ꯑꯩꯗꯤ ꯄꯨꯛ ꯊꯜꯂꯦ, ꯆꯥꯔꯔꯣꯏ. ꯅꯪꯗꯤ ꯆꯥꯈꯣ, ꯑꯩ ꯊꯦꯡꯉꯤ. ꯑꯩꯁꯨ ꯇꯨꯝꯃꯅꯤ, ꯃꯣꯔꯅꯤꯡ ꯇꯥꯏ. ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛꯁꯨ ꯃꯊꯛꯇ ꯀꯥꯈꯠꯄ ꯍꯧꯈꯤ.
ꯖꯦꯛꯁꯟꯁꯨ ꯊꯣꯏꯕꯗ ꯑꯉꯥꯡꯗꯣ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯝꯃꯨꯅꯕ ꯍꯥꯏꯅ ꯏꯪꯒꯤꯠꯀ ꯇꯧꯔꯛꯂꯦ꯫ ꯅꯝꯗꯅ ꯍꯦꯛ ꯑꯉꯥꯡꯗꯣ ꯏꯔꯤꯛ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯃꯣꯏ ꯑꯅꯤ ꯆꯪꯗꯅ ꯊꯝꯂꯝꯂꯒ ꯖꯦꯛꯁꯟꯁꯨ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ꯫ ꯊꯣꯏꯕ! ꯊꯣꯏꯕ! ꯄ꯭ꯔꯦꯝ! ꯑꯉꯥꯡꯁꯤ ꯀꯞꯄꯦ ꯂꯧꯊꯣꯛꯂꯣ ꯍꯥꯏꯕꯅꯤꯗꯦ꯫ ꯀꯥ ꯃꯅꯨꯡꯗꯩ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯉꯥꯡꯗꯨꯃꯁꯨ ꯃꯥꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯇꯥꯟꯊꯥꯗ ꯀꯞꯄꯗꯨ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯀꯞꯂꯤꯕ ꯑꯉꯥꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯋꯥꯅ ꯈꯥꯡꯂꯤ꯫ ꯁꯣꯝꯗꯁꯨ ꯆꯥꯎꯕꯒꯤ ꯃꯆꯥ ꯍꯜꯂꯛꯄꯗꯒꯤ ꯐꯔꯛ ꯇꯥꯗꯅ ꯆꯥꯛ ꯑꯃꯨꯛꯇ ꯆꯥꯅꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯅ ꯉꯥ ꯊꯣꯡꯗꯨꯅ ꯃꯆꯦꯟ ꯃꯄ꯭ꯋꯥꯗꯣ ꯀꯧꯗꯨꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯑꯣꯏꯅ ꯂꯥꯛꯑꯒꯦꯔꯣ? ꯀꯀꯥꯒ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯍꯜꯂꯛꯄꯁꯨ ꯄꯨꯟꯅ ꯍꯦꯛ ꯍꯜꯂꯛꯑꯁꯤꯗꯣ꯫ ꯅꯨꯡꯁꯤꯁꯨ ꯆꯥꯎꯕꯒꯤ ꯋꯥꯗꯨꯗ ꯃꯇꯦꯡꯒ ꯄꯥꯡꯁꯜꯂꯛꯂꯤ꯫ ꯑꯁꯤꯅ ꯐꯠꯇ꯭ꯔꯅꯦ ꯂꯩꯕ꯭ꯌꯥ? ꯈꯨꯔꯥ, ꯑꯩꯗꯣ ꯇꯣꯟꯍꯟꯕꯒꯤ ꯈꯜꯂꯒꯗꯤ ꯆꯠꯅꯤꯡꯉꯤ꯫ ꯑꯗꯨꯗ ꯍꯥꯏꯌꯨꯅꯦ ꯏꯆꯥꯅ ꯀꯩ ꯄꯥꯝꯃꯤꯅꯣꯗ ꯍꯥꯏꯌꯨꯅꯦ꯫ ꯂꯩꯁꯥꯕꯤ ꯑꯩꯅ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕ ꯌꯨꯝꯗꯨꯒꯤ ꯑꯉꯥꯡ ꯑꯃ ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯆꯠꯄꯁꯦ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯑꯗꯨꯒꯤꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ, ꯑꯩ ꯍꯥꯏꯒꯦ꯫ ꯑꯗꯣ ꯀꯀꯥ, ꯃꯥꯃ ꯀꯨꯟꯖꯣ ꯍꯣꯏꯅ ꯑꯃꯨꯛ ꯅꯁꯥꯅ ꯈꯔ ꯁꯨꯖꯕꯅꯤ, ꯃꯣꯏꯗꯒꯤ ꯃꯇꯦꯡ ꯂꯧꯃꯟꯕꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯋꯥ ꯉꯥꯡꯀꯅꯤꯗꯅ꯫ ꯍꯣꯏ ꯀꯀꯥ, ꯑꯩꯁꯨ ꯑꯗꯨ ꯈꯜꯂꯝꯃꯤꯕꯅꯤ, ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯈꯤꯅꯤꯅ꯫ ꯑꯗꯨꯅꯤ, ꯆꯨꯝꯃꯤ, ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯗꯤ ꯅꯪ ꯊꯕꯛꯁꯤ ꯇꯧꯔꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯀꯀꯥ, ꯑꯗꯨꯗ ꯑꯃꯁꯨ ꯁꯣꯏꯗꯅꯕ ꯋꯥ ꯑꯝꯇꯗꯤ ꯃꯦꯟꯅꯍꯧꯁꯤ꯫ ꯀꯩ ꯋꯥ? ꯑꯩꯗꯣ ꯑꯥꯗ ꯑꯩꯁꯦ ꯀꯀꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯤꯔꯛꯀꯅꯨ, ꯑꯗꯨꯒ ꯑꯩꯁꯨ ꯃꯍꯧꯁꯥꯔꯒ ꯂꯥꯛꯀꯦ꯫ ꯌꯨꯝ ꯉꯟꯅ ꯄꯥꯜꯂꯒ ꯈꯥꯏꯅꯔꯒ ꯂꯩꯕꯅꯤꯅ ꯀꯀꯥꯅ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯍꯥꯡꯆꯤꯠꯇꯩ ꯂꯥꯛꯑꯒꯦ, ꯑꯗꯨꯒ ꯀꯀꯥꯅ ꯉꯁꯥꯏ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯁꯨ ꯆꯠꯃꯤꯟꯅꯔꯔꯣꯏꯁꯦ꯫ ꯍꯣꯏ, ꯀꯀꯥꯅ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯅꯨꯡꯁꯤꯁꯨ ꯃꯨꯟꯅ ꯇꯥꯔꯤ ꯃꯄꯥ ꯃꯆꯥꯒꯤ ꯋꯥꯔꯤꯗꯨꯗ꯫ ꯑꯁ ꯂꯂꯩꯕꯦ, ꯅꯪ ꯊꯧꯕꯗꯗꯤ ꯍꯥꯏꯌꯨꯀꯣ, ꯃꯣꯏꯒꯤ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯤꯗꯨꯒ ꯈꯔ ꯅꯛꯅꯩ꯫ ꯇꯥꯟ ꯆꯥꯟꯅꯗꯕ ꯅꯨꯃꯤꯠ ꯑꯃꯗ ꯊꯦꯡꯅꯕꯁꯦ, ꯑꯗꯨꯅ ꯃꯉꯣꯟꯗꯗꯤ ꯐꯖꯅ ꯍꯥꯏꯔꯝꯃꯨ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯅꯟꯗꯣꯝꯆꯥꯅ ꯍꯥꯏꯁꯤꯗꯣ꯫ ꯍꯣꯏ ꯀꯀꯥ, ꯑꯩ ꯌꯦꯡꯉꯒꯦ꯫ ꯅꯨꯡꯁꯤꯁꯨ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯂꯤ꯫ ꯍꯥꯏꯅ ꯁꯤꯡꯅꯕ ꯑꯃ ꯂꯩꯈꯤꯕꯅꯤꯅ ꯃꯣꯏꯒꯤ ꯋꯥꯁꯨ ꯈꯔ ꯃꯈꯩ ꯇꯥꯕ ꯆꯨꯝꯃꯦꯅ ꯈꯜꯂꯤ ꯏꯟꯗꯣꯝꯆꯥꯅꯁꯨ꯫ ꯌꯦꯡꯉꯨ, ꯑꯐꯕꯗꯨꯗꯪ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ, ꯑꯔꯥꯟꯕ ꯇꯧꯕꯁꯨ ꯅꯠꯇꯦ, ꯊꯕꯛ ꯇꯧꯕꯅꯤ, ꯁꯦꯜ ꯇꯥꯟꯕꯅꯤꯗꯣ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯇꯣꯟꯍꯟꯕꯒꯤꯁꯨ ꯑꯦꯗꯃꯤꯁꯟ ꯇꯧꯗꯣꯏ ꯑꯣꯏꯔꯝꯅꯤꯅꯦ? ꯇꯧꯗꯣꯏꯅꯤ ꯏꯟꯗꯣꯝꯆꯥ꯫ ꯏꯟꯗꯣꯝꯆꯥꯗꯩ ꯐꯤꯗꯣ ꯌꯣꯜꯂꯒ ꯇꯧꯔꯅꯤ, ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯑꯝꯇ ꯂꯩꯇꯦ꯫ ꯅꯪ ꯅꯪꯅꯗ꯭ꯔꯗꯤ ꯏꯟꯗꯣꯝꯆꯥꯗꯩ ꯂꯧꯒꯦꯁꯨ ꯂꯧ, ꯑꯩꯈꯣꯏ ꯊꯣꯏꯒꯤ ꯐꯤ ꯊꯤꯅꯕꯗꯤ ꯑꯩꯁꯨ ꯁꯦꯜ ꯂꯩꯕꯅꯤ꯫ ꯆꯥꯎꯕꯁꯨ ꯋꯥꯔꯤꯗꯨꯗ ꯌꯥꯎꯁꯜꯂꯛꯂꯤ꯫ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯈꯔ ꯁꯤꯖꯤꯟꯅꯔꯣ꯫ ꯍꯣꯏ ꯀꯀꯥ꯫ ꯑꯅꯤꯗꯨꯅ ꯀꯥꯏ ꯌꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯁꯤꯗ? ꯑꯣꯍꯣ, ꯑꯩꯈꯣꯏꯗꯣ ꯅꯣꯟꯕꯒ ꯂꯥꯏꯔꯤꯛ ꯇꯧꯍꯧꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ꯫ ꯂꯂꯩꯕꯦ, ꯑꯩꯈꯣꯏꯗꯣ ꯅꯣꯟꯕꯁꯦ ꯑꯉꯥꯡ ꯇꯨꯏꯁꯟꯒ ꯂꯧ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯆꯥꯎꯕꯅ ꯈꯔ ꯇꯧꯍꯜꯂꯨꯗꯅ, ꯃꯇꯦꯡ ꯑꯣꯏꯅꯅꯦ꯫ ꯍꯟꯗꯛ ꯃꯟꯗꯦꯗꯩꯗꯤ ꯑꯉꯥꯡ ꯑꯍꯨꯝ ꯇꯨꯏꯁꯟ ꯇꯧꯅꯤꯅ ꯇꯧꯔꯤꯕꯅꯤ ꯀꯀꯥ꯫ ꯍꯌꯦꯡꯗꯩꯗꯣ ꯑꯩꯈꯣꯏ ꯊꯣꯏ ꯊꯥꯔꯛꯑꯒꯦ, ꯈꯔ ꯃꯩ ꯇꯥꯟꯅꯖꯔꯁꯅꯤ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯊꯥꯔꯛꯑꯣ, ꯏꯕꯥꯅꯤꯇꯪ ꯂꯩꯕꯁꯦ ꯏꯆꯤꯛ ꯆꯤꯛꯑꯦ꯫ ꯍꯌꯦꯡꯗꯩ ꯍꯦꯛ ꯊꯥꯔꯛꯑꯒꯦꯗꯣ꯫ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ, ꯊꯦꯡꯖꯤꯜꯂꯛꯑꯦꯁꯤ, ꯆꯠꯅꯕ ꯇꯧꯔꯣꯏ ꯆꯥꯁꯥ꯫ ꯍꯣꯏꯅꯦ, ꯄꯨꯡꯁꯤꯁꯨ 9 ꯍꯦꯟ ꯂꯩꯔꯝꯃꯦꯅꯦ꯫ ꯇꯣꯟꯍꯟꯕꯗꯨꯕꯨ ꯑꯩ ꯀꯧꯔꯨꯒꯦꯀꯣ, ꯃꯣꯏꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦ, ꯊꯣꯛꯂꯛꯈꯤꯗ꯭ꯔꯤ꯫ ꯅꯨꯡꯁꯤꯅ ꯀꯧꯗꯨꯅ ꯇꯣꯟꯍꯟꯕꯁꯨ ꯊꯣꯛꯂꯛꯂꯤ꯫ ꯆꯥꯎꯕꯅ ꯊꯤꯟꯒꯦ ꯍꯥꯏꯕꯗ ꯂꯂꯩꯕꯤꯅ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯊꯤꯟꯍꯜꯂꯛꯇ꯭ꯔꯤ꯫ ꯀꯩꯁꯨꯝ ꯌꯥꯝ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯣꯟꯊꯣꯡ ꯐꯥꯎꯗꯪ ꯊꯤꯟꯍꯜꯂꯛꯂꯤ꯫ ꯀꯣꯟꯊꯣꯡ 3ꯃꯨꯛꯇꯪ ꯂꯥꯞꯅꯕ ꯂꯝꯅꯤ, ꯀꯩꯁꯨ ꯊꯣꯏꯅ ꯂꯥꯞꯅꯕ ꯅꯠꯇꯦ꯫ ꯑꯗꯨꯁꯨ ꯂꯂꯩꯕꯤ ꯍꯣꯏꯗꯤ ꯏꯪꯈꯣꯜꯗ ꯇꯣꯉꯥꯟꯅ ꯍꯣꯡꯉꯒ ꯂꯩꯕꯗꯒꯤ ꯇꯣꯉꯥꯟ ꯂꯩꯅꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯅ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯂꯝꯂꯒ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯃꯌꯨꯝ ꯇꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯀꯥꯒ ꯏꯟꯗꯣꯝꯆꯥꯒꯅ ꯍꯌꯦꯡꯗꯩ ꯊꯣꯏꯗꯣ ꯇꯨꯏꯁꯟ ꯊꯥꯔꯛꯑꯒꯦꯅ ꯍꯥꯏꯕꯅꯤ꯫ ꯕꯣꯔꯗꯤꯡꯗ ꯂꯩꯗꯨꯕ? ꯈꯔ ꯑꯋꯥꯠ ꯑꯄꯥꯗꯣ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯧ ꯀꯩꯅꯣ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯅꯪꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯀꯥꯟꯅꯍꯧꯅꯤ, ꯑꯗꯨꯒ ꯍꯌꯦꯡ ꯃꯊꯪꯗꯩꯗꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯄ ꯌꯥꯏ꯫ ꯀꯩ ꯊꯕꯛ? ꯀꯥꯏꯗ? ꯀꯀꯥꯅ ꯆꯠꯄꯗꯣ ꯑꯗꯨꯗ꯫ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯤꯆꯦ? ꯃꯥꯏ ꯅꯨꯄꯤꯗꯨꯁꯨ ꯗꯣꯛꯇꯔꯅꯤꯗꯥꯏꯅꯦ ꯆꯦ, ꯁꯦꯟꯅꯕꯒ ꯑꯝꯇ ꯉꯝꯃꯝꯃꯔꯣꯏꯅꯦ ꯊꯕꯛꯅ꯫ ꯑꯣꯏꯕꯅꯤ, ꯅꯨꯄꯤꯗꯣ ꯑꯉꯥꯡ ꯎꯅꯕꯗ ꯂꯩꯈꯤꯗ꯭ꯔ ꯃꯥꯜꯂꯦ꯫
ꯑꯩꯈꯣꯏ ꯕꯕꯥꯒꯤꯒ ꯐꯪꯖꯅꯤꯡꯈꯩ ꯈꯨꯔꯥꯅ ꯋꯥꯔꯤ ꯂꯤꯕꯗꯣ ꯑꯗꯨꯗꯨꯅꯤ ꯑꯣ ꯃꯣꯏꯒꯤꯗꯣ ꯅꯨꯄꯤ ꯌꯥꯎꯗꯕꯗꯨꯗ ꯑꯉꯥꯡꯗꯣ ꯁꯦꯟꯅꯕ ꯍꯩꯇ꯭ꯔ ꯃꯥꯜꯂꯦ ꯃꯣꯏꯒꯤ ꯌꯨꯝꯕꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯑꯍꯟ ꯑꯣꯏꯔꯕꯅꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯁꯨꯝ ꯊꯤꯕꯖꯥꯠꯅꯤ ꯄꯨꯡ ꯀꯌꯥꯗꯒꯤ ꯀꯌꯥ ꯐꯥꯎꯕ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯁꯤꯁꯦ ꯑꯗꯨꯗꯤ ꯆꯠꯂꯒ ꯈꯪꯉꯅꯤ ꯑꯗꯨꯅꯕꯨ ꯐꯔꯦꯗ ꯆꯦꯁꯨ ꯕꯕꯥꯅ ꯍꯦꯛ ꯅꯥꯕꯗꯩꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯗꯩ ꯏꯄꯪ ꯄꯪꯁꯤꯜꯂꯕꯅꯤ ꯃꯁꯛꯁꯤꯒ ꯇꯣꯟꯗꯣꯟꯕꯗꯣ ꯀꯣꯟꯊꯣꯡꯗ ꯌꯦꯡꯂꯒ ꯌꯥꯝ ꯉꯛꯅ ꯍꯥꯏꯔꯛꯂꯤ ꯏ ꯀꯣꯟꯊꯣꯡꯒꯁꯨ ꯂꯣꯏ ꯍꯥꯡꯉꯤꯁꯤꯅ ꯀꯩꯗꯧꯔꯤꯕ ꯑꯩꯕꯨꯁꯤꯕꯨ ꯉꯁꯥꯏ ꯂꯣꯟꯁꯤꯜꯂꯝꯗꯥꯏꯅꯦ ꯑꯗꯨꯅꯤ ꯀꯅꯥ ꯂꯥꯛꯑꯝꯖꯥꯠꯅꯣ ꯈꯪꯗꯤꯌꯦ ꯆꯦ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯣꯟꯊꯣꯡꯗꯨ ꯐꯖꯅ ꯍꯥꯡꯂꯒ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯐꯖꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯂꯥꯛꯂꯒ ꯈꯔ ꯆꯪꯂꯛꯂꯒ ꯅꯨꯄꯥ ꯑꯃ ꯗꯥꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯕꯗꯣ ꯍꯦꯛ ꯎꯔꯨꯔꯦ